Manipuri da pau tabirse. Akaswani Imphal Ngangbam Nganthoi na pau pazari ahanbada maruiba pau CRPF training camp kangpokpi gi miyoi humpu humdoi COVID-19 positive oire Forest Mantri Awangbo New Mainangasi ban dhan vikas kendra singda satuna nupi self help group singna umangi pothoktagi sana thaknaba polam sabagi thabak yengsinkhre Pradhan Mantri Narendra Modi na United Nations bu leibak kayana saruk yaba yanabagi maongda nauna semdoknaba apil tawri lebasida COVID-19 na naramba miyoi punna Lak taruk lising yang kai humdoi, tatret yang kai matoi naba phakre, naba pharakpagi sang sada humpuni-thoi dasmik mapan ahumni. Amasong, COVID-19 laichat ki yengduna mikhal pangthokpa amadi meeting na singba tawbagi matangda, Election Commission na Rajniti Dol singi mod kaukre. CRPF training camp kangpokpi gi miyoi humpu humdoi COVID-19 positive oire Jenims ki director Professor T.S. Bimona Akaswani paumida hai hospital asida ngasi punna sample summary kunithoi test tawbagi manungda miyoi humpu taruk positive oiba thengnakhi makhoi gi manungda humpu humdoi di CRPF training camp kangpokpi dagini hana positive oiramba miyoi mapan negative oiduna discharge tawragani hairi Imphal gi rims tana ngasi punna sample 933 test tawbada miyoi 13 positive oire Maragasida COVID-19 gi State Consultative Committee gi ngasi pangthokhiba mifamna Rajyasida COVID-19 sandorokpa thengnabagi matangda khanakre Mukhyamantri Nongthobam Biren Singna Sabapati oiduna mahaki office member da pangthokhiba mifam aduda yaukhiba miyoi singna COVID-19 gi Rapid Response Team amadi leina asibu thengnabada mangjil thariba miyoi singi thabakta penba phongdokhi Mantri Singh MLA Singh akhang hi Singh amadi atai mari leinaba miyoi singi pautak amadi mod kya loduna thabak paikhatpadagi Rajya Sarkar na COVID-19 laichat asi miyamga punna mai pakna thengnaminaba ngambani hainasu mifam aduda Mukhyamantri na phongdokhi Rajya Sarkar gi Labor amasung Employment Vibhag ki makhada Manipur Society for Skill Development MSSD na COVID-19 gi laichat manungda Rajya sida mapandagi halakpa miyoi singi skill mapping sathari mapandagi halakpa miyoi singna makhoi gi skill data adu web portal www.mssd.in da thagalaknaba MSSD gi mission director gi serolamana khanghalli akupa marol su website asidagi khangba yagani hairi COVID-19 gi laichat manungda sotharaba kangbugi mahiroi singna mahimasing tambada mateng oinabagi damak Tamenglong Jilla gi Deputy Commissioner na ZEO Tamenglong gi makhada leiba school singda ngasi TV set sing yanthokre Tharomda wangangbada Deputy Commissioner Armstrong Pamaina hai COVID-19 gi laichat asina khwaidagi sathina sokhalaba singi manungda mahiroi sing asisu amani maramaduna makhoina mahimasing tambada mayok nariba khudongcha daba sing adu kharadang oiraba su kokhanba ngamnabagi pandamda District Administration na ZEO Tamenglong ga punna thorang asi paikhatminabani Tharomda school tarada TV set amamam pikhi Mukhyamantri Nongthobam Biren Singh ngasi National Highways and Infrastructural Development Corporation Kendra gi Road Transport amasung Highways Mantraloy gi mihut sing amasung Rajya gi mari leinaba official singa unakre unabaduda Imphal dagi Moirang phawbagi lambi semba lambi gi len pakthokpa amasung Loktak pa taba lambi sing sembagi matangda kupna khanakhi Forest Mantri Awangbo New Mainangasi ukhurla amasung hungpungda leiba Bandhan Vikas Kendra singda satuna nupi self help group singna umangi pothok singdagi sana thaknaba polam sing sabagi thabak yengsinkhre Kongsat aduda hungpungi Ilong Sem Hall da pangthokpa tharomda wangangbada mantrina miyaiba jati kannabagi damak umang bungak senduna thamba haibasi yamna tangai phade haina phongdokhi Sri Awangbo na hai Trifed program gi makhada self help group semduna nupi singi punsi mahing fagarhanaba Bandhan Vikas Kendra singna maruiba thodang lauri mangna hai umangi pothok singdagi self help group singna saba polam singi yonthom leihanaba sarkarna thorang tawnaba honari Forest Department tongan ba tabak paisa di marak sida
पुथोकपीरगा टाउन द सिटी द नत्रगा तोंगान लमददी यामना ममन तांगलबा पोट मियामसे दु मांगलगा लेबसे सिजनबना फगनी हबगी प्रोग्राम पॉलिसी से में हरगा बीडीबीके asi सेमबगा थबक से पांगथोकपा हौबनी यामना सक्सेसफुल बिगिनिंग होइना ngasi uduna lebasi aroibo oidabida matum anodsu asina kyamarum je income oidaba yaba kyamarum ji kanaba yaba adugumba program asi makha tanasu paithati yanaba mayamna cooperation pibuga loinana mayam honominasi haukiba matam khara sida bandhan vikas kendra si self help group sigi khuthangda nupi singi sendan lambi pinabagi maruiba thorang ama oirakli Manti ki khongsat aduda MLA Singh, Alfred Kangam Arthur, Hasim Basum, Laisyo Kai Singh, Principal Chief Conservator K. Angamina Singh bayauki. Senior IPS Officer amangasi Imphal da mahak masagi service pistol na matomta kapsin zabadagi sokre. Thawdok adu ngasi nungtil pung ama adwai da thokibani. Lising masamapan Manipuri Bulletin base ki IPS Officer Arvind Kumar asi Hauzik Rajagi Additional Director General of Police oina Law and Order yengsinbagi thabak puri bani mahak khudakta Imphal gi Rasmedi City da pukhatuna laikanakhi Rajagi Chief Secretary yauna civil amadi police ki makok thongba official kyana mahakna layeng libo hospital adu da laktuna mahak ki phibam yenglakhi Consumer Affairs Mantri Karam Syamna hairi Naharol Singha koibagi phibam kannaba amadi yokhanaba honabada asawba thodang lawrabadi lamdamasi hena phajaba amadi leibada nungaiba mafam ama oigani Manipur University ki awang thangba sarukta leiba itihas ka sagona raklaba lila khong semgotpagi saruk ama oina ngasi pangthokhiba usara singthabagi thoromda mantri na hai khong asi lupa lakh kulhumdoi rom changna semgatna ba honari masida park amasung open gym amasu semgatkani magna hai rajniti gi lan yaubagi mahuta miyam gi saukha thorangda mai onsin ba haibasina lusingba ma oibagi mapungoi ba thabak oifam thoi Manipur ki ranti ki hawa nungsi sisu kaya sieng khataba kaya phajadaba sumba timing sida akoina semgat saganingi bam phamsing si phajana semgat pada adom da hena importance pi buna parabane na khallaga uthabagi thorom simoroina lokachabani lila khungi kyas ka sagon nandana lakpa jaga si koi proclaim hum thajallaga tawna kotna park ama semgat ke na planning tawba Manipur ki leiriban harul singsna thawai chang yauna bu honaragati Manipur Hajar Krabalandam si amok hena Hajabalandam mama ohinbang ngamgani Sahitya Tingbang Lupna World Poetry Day ga mari lenana piba Gopal Sharma Award ngasi saknai rabi aibi Arambam Ongbi Memsobi Devi da khusinakre COVID-19 na maram oiduna mana pibagi thorom yeithoktuna lakhibani ngasi social distancing amadi atai sana kangang singakna mana pibagi thorom adu Imphal gi sagol banda leiba aibi asigi yumda pangthokhi Tabiriba Pawase Khasbani Imphal dagini Pradhan Mantri Narendra Modi na United Nations ko leiba kayana saruk yaba yanabagi maongda nauna semdokna ba apil tawri mahangna hai COVID-19 gi tungda malem gi oirakadaba maongda haujiki matam gi oiba phibam su khanghangadabani United Nations ki Economic and Social Council gi mifamda keynote address piraduna Sri Modi na hai United Nations linkhat ki bagi sahi humbudra manga surakpa palan tharom da miyo bagi yaifana ba thabak singde yumpham oiraga masigi phibam hena fagarhana ba semdok sadokna ba wasak lawrasi mangna hai leiba kaya na maromdom hona jaduna lam khuding makta chaukhana bagi pandam phangba yauna United Nations Economic and Social Council gi agenda sing semba da bharat na sobu thaudang lawri Pradhan Mantri na hai COVID-19 laichat na leiba khuding makki khangba kan bagi sakti mapung phana changyang tawre Sri Modi na hai Bharat ki Ayushman Bharat scheme asi miyo koti yangkai konsinba ngamba malem gi khwaidigi chawba haksel gi thorang amani mangna hai Bharat na COVID-19 gi mayokta sangsiliba khongjang asina malem gi oina yengnabada laina asidagi naba pharakpagi sang khwaidagi henba leibak singi manungda ama oiba ngamli lam khuding makta chawkhar hanaba leiba asina honariba wafam kya gi matangda so Sri Modi na pankhi hauki ba sahida malem asina Mahatma Gandhi gi sama yangkai suba mapokumon palan pangthoknariba sida Bharat su khunggang lak tarukta mapung phana sanitation gi thabak paikhatli magna hai sahi manga asida imung koti 13 henbagi toilet sing saduna khunggang gi lamda sanitation gi sang sada kunthani pandagi sada sama da hengat halle Pradhan Mantri na hai hauki ba sahi taru asida bank account leramda ba miyo koti ni phurongi bank account hang halle masigi manungda koti kuni thoirom di nupini magna hai hauki ba sahi manga rom asida Bharat na sahi gi oina carbon thadokpagi sang
ton koti 3 lakh marifu hantahale Sri Modi na hai gigawatt 350 gi renewable energy puthoknaba Bharat na pandam thamli Leba sida COVID-19 na narambadagi farakpa migi masing lakh 3 makhai hele Kendra na hai hojik phawbada leina asina naramba mioi punna lakh 3,58,338 naba phakre naba farakpagi sangsa da humphunithoi.8 ni Haukiba pung kunmari da mioi 13,830 naba phakhi hojik leba sida COVID-19 gi active case lakh 3,59,732 leiri Haksel amasung yaipayumbal mantraloy na hai haukiba pung kunmari da leba sida COVID-19 gi anoba case 13,9,9 lakhibaga loinana apunba case masing lakh 10,9,9 sure ekogi paumina hai naba farakpagi sang khwaidagi wangba raija amadi union territory manga adudi Ladakh Delhi Haryana Rajasthan amasung Uttarakhand ni hariba mafam sing asida naba farakpagi sang sa da 63 gi mathakta leiri Leibaki oina naba farakpagi sang sa da humphunithoi.8 dagi henba raija amadi union territory 18 ni Maraksida Indian Council of Medical Research ICMR na hairi haukiba pung kunmari da lebasi gi tongan ba laboratory singda coronavirus ki punna sample lakh 3,000 subna kunmari test tauki hojik phawda punna sample koti ama lakh 13,930 test taukre lebasi gi punna laboratory 1,950 da COVID-19 test tawbagi thabak sathari haiba laboratory sing asigi manungda sarkar gi 995 aduga private laboratory na sahum humphunipan ni Arunachal Pradesh ta COVID-19 ge anoba case 63 lakhibaga loinana raijadu ge apunba case masing 708 sure masigi manungda anaba sama 135 naba phakre amadi ahum na sikre hojik active case samari kuntra mathoi leiri Assam da anoba case 9,9 lakhibaga loinana raijadu ge apunba case masing 8,800 kun yaure Haksel Mantri Himanta Biswa Sharma na hai Guwahati khakta da anoba case 900 thengnakhi haukiba pung kunmari da anaba 950 naba phakhibaga loinana discharge tawkhre Sri Sharma na hai COVID-19 na naba miron bi tarana Guwahati Medical College and Hospital da angang unakhi Bihar Nongsu Bangla Assam amasung Odisha da COVID-19 gi case masing hengalakliba sigi yanglaga Haksel Mantralayna Raija sing asida virus asi makhatana sandoraktanaba anoba thorang sing paikhatnaba khanghankre Haksel Mantralayna hai leina asi sandorakpa thingnaba containment zone singda khanba mityeng sangbaga loinana anoba case sing mangjongna na khandoknaba mapung oiba thorang lokhanaba amadi mi sibagi sang hanthanaba thabak paikhatkadabani Raija sing asigi Haksel gi principal secretary amadi secretary singda iba city amada Haksel Mantraloy gi joint secretary Lab Agarwal na hai anoba case sing gi yamdrabada sada marifudi makhoiga nakna loinaramba sing thidokadabani amasung positive case confirm tawba pung 102 gi manungda quarantine tawhangadabani Raija sing asina makhoi gi darkar leiba covid anaba sing gi phamung masing amadi oxygen gi sangso Haksel Mantraloy da khanghalakna ba hairi Sri Agarwal na lusingba kendra gi awang bathaki mihut kangbu ama hayang Bihar da satuna Raija du da oiriba COVID-19 gi phibam yengsingani kangbu adu da National Center for Disease Control gi director Dr. S.K. Singh amasung AIMS New Delhi gi Medicine Department ki Associate Professor Niraj Nisal Yauri Kendra gi Haksel amasung yaipayumbal Mantri Ashwini Kumar Chaube na hairi Bihar gi phibam kendra na mikup na homsing na yengsili amasung Raija amadi kendra sarkar animang na punna Raija du da COVID-19 thengnamina na ba lokhatpa yaba thorang lokhatli Sri Chaube na hai awang bathaki mihut kangbu aduna coronavirus makhata na sandorpa thingnaba thorang sing paikhatkani Marasida Raija du da COVID-19 ge anoba case 1,330 lakh pagaloinana apunba case masing 1,600 sure Patna khapta da positive case 1,333 leiri Akashwani Imphal dagi paukta biri COVID-19 laisat ki yengduna mikhal pangthokpa madi meeting na singba tawbagi matangda Rajniti dol singi mot piraknaba Election Commission of India na hairi saliba tha sigi manungda Rajniti dol singna makhoi gi mot sing adu commission da pikhalaknaba su hairi Election Commission gi city amada hai Bihar Vidhan Sabha amadi Raija khar gi maraki mikhal sahi asigi manungda pangthokadabani aroibada maroiba paw amohana CRPF training camp kangpokpi gi miyoi humphum doi COVID-19 positive oire Forest Mantri Awangbong Niumai nangasi Bandhan Vikas Kendra singda satuna Nupi self help group singna umangi pothok tagi sana thaknaba polam sabagi thabak yengsinkhre
प्रधानमंत्री नरेंद्र मोदी ना यूनाइटेड नेशंस को लेबा कयाना सरुक याबा यानबगी मओंगदन नौना सेमदोकनबा अपील तौरी लेबासिदा कोविड-19 नारंबा मियोय पुन्ना लाख तरुक लिसिंग यांखै हुमदोय सत्र यांखै माथोय नाबा फखरे नाबा फरकपगी सांगसादा हुमफुनिथोय दशमिक मापन अहुमनी अमसों कोविड-19 लाइचत की येंगदुना मिखल पांगथोकपा मदि मीटिंग ना सिंगबा तौबगी मतंगदा इलेक्शन कमीशन ना राजनीति दल सिंगी मोट कौखरे पाउलोय जरे।